ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯃꯗ ꯈꯥꯒꯦꯝꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯏꯔꯩꯃ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯥꯝꯅ ꯈꯟꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯏꯔꯩꯃꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯇ ꯅꯠꯇꯅ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯕꯨ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯃꯤꯠꯇ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯐꯪꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯧꯖꯥꯜ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯊꯧꯖꯥꯜꯕꯨ ꯐꯪꯖꯕꯒꯤ ꯊꯥ ꯑꯃ ꯆꯨꯞꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯕꯁꯤꯡꯗ ꯆꯥꯅ ꯊꯛꯅꯅꯕ ꯐꯤꯔꯣꯜꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯌꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯖꯥꯜꯁꯨ ꯆꯍꯤ 15 ꯍꯥꯏꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩꯁꯨ ꯌꯥꯔꯝꯃꯤ꯫ ꯊꯧꯖꯥꯜꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯐꯨꯅꯍꯜꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯐꯨꯅꯕꯗꯨ ꯎꯔꯒ ꯔꯥꯖꯀꯨꯃꯥꯔ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ "ꯐꯨꯖꯜꯂꯨꯅꯦ, ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯊꯤꯟꯖꯜꯂꯨ"꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯏꯗ ꯀꯤꯟꯅ ꯄꯣꯞꯄ ꯊꯤꯟꯖꯤꯟꯅꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ, ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯂꯥꯟꯃꯤ ꯑꯃꯨꯖꯥꯎꯅ ꯀꯤꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯉꯧꯗ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯈꯣꯏꯕꯨ ꯑꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯐꯨꯅꯍꯟꯈꯤꯗꯣꯏꯖꯥꯠꯅꯣ? ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ, ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯤ"꯫ "ꯇꯞꯅ ꯍꯥꯏꯌꯨꯅꯦ, ꯔꯥꯖꯀꯨꯃꯥꯔꯅ ꯑꯃꯨꯛ ꯇꯥꯈ꯭ꯔꯒ ꯃꯊꯪ ꯏꯕꯥꯅꯤ ꯑꯃꯨꯛ ꯀꯧꯊꯣꯔꯛꯄ ꯇꯥꯔꯦ"꯫ "ꯏꯕꯥꯅꯤ ꯐꯨꯅꯕ ꯇꯥꯔꯗꯤ ꯑꯩꯅ ꯍꯦꯟꯅ ꯐꯨꯒꯦꯀꯣ, ꯑꯩꯗꯤ ꯏꯆꯥ ꯄꯤꯛꯂꯤꯕ"꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯔꯥꯖꯀꯨꯃꯥꯔꯅ ꯎꯔꯝꯃꯤ꯫ "ꯍꯦ, ꯀꯩꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ? ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯐꯨꯅꯔꯨ ꯂꯥꯎ"꯫ ꯑꯉꯧꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯑꯩꯅ ꯉꯁꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯨꯝꯁꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ"꯫ ꯂꯥꯟꯃꯤ ꯑꯅꯤꯗꯨ ꯊꯣꯛꯂꯛꯏ꯫ "ꯑꯩ ꯃꯁꯤꯡ ꯊꯤꯔꯛꯀꯦ, ꯑꯩꯅ 3 ꯍꯦꯛ ꯍꯥꯏꯕꯒꯅꯦ ꯅꯈꯣꯏ ꯑꯅꯤ ꯐꯨꯅꯒꯗꯕꯅꯤ꯫ ꯊꯤꯕ ꯍꯧꯔꯒꯦꯀꯣ꯫ 1, 2, 3, ꯍꯧꯔꯣ"꯫ ꯔꯥꯖꯀꯨꯃꯥꯔꯅ ꯍꯧꯔꯣ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯑꯃꯨꯖꯥꯎꯅ ꯑꯉꯧꯒꯤ ꯃꯃꯥꯏꯗ ꯀꯟꯅ ꯀꯤꯟꯅ ꯊꯤꯜꯂꯦ꯫ ꯑꯉꯧꯗꯨ ꯉꯥꯏꯍꯥꯛꯇꯪ ꯇꯔꯪ ꯆꯠꯂꯤ꯫ ꯃꯥꯁꯨ ꯁꯥꯎꯅ ꯑꯃꯨꯖꯥꯎꯗ ꯑꯃꯨꯛ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯑꯅꯤꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯖꯕ ꯃꯑꯣꯡꯗ ꯄꯪꯐꯨꯗ ꯐꯨꯅꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯅꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ "ꯐꯨꯖꯤꯜꯂꯨ, ꯍꯦ, ꯀꯨꯆꯨ ꯃꯨꯕ ꯂꯥꯟꯃꯤ, ꯀꯨꯆꯨ ꯑꯉꯧꯕ ꯂꯥꯟꯃꯤꯗꯨ ꯐꯨꯖꯤꯜꯂꯨꯅꯦ꯫ ꯀꯨꯆꯨ ꯉꯧꯕ ꯅꯪꯁꯦ, ꯍꯣꯏ, ꯅꯪꯁꯨ ꯑꯃꯨꯕꯗꯨ ꯐꯨꯖꯜꯂꯨꯅꯦꯍꯦ"꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯄꯥꯒꯤ ꯊꯧꯖꯥꯜ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯀꯥꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ"꯫ "ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯅ ꯑꯀꯟꯕ ꯂꯥꯟꯃꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯔꯝꯕꯅꯤ꯫ ꯑꯗꯣ ꯏꯄꯥ ꯅꯤꯡꯊꯧ, ꯂꯥꯟꯃꯤꯁꯤꯡꯁꯦ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯜꯂꯤ, ꯑꯗꯨꯅ ꯑꯀꯟꯕ ꯂꯥꯟꯃꯤ ꯈꯔ ꯊꯝꯁꯤ"꯫ "ꯍꯣꯏ, ꯏꯄꯥꯅ ꯑꯀꯟꯕ ꯂꯥꯟꯃꯤ ꯈꯔ ꯊꯝꯂꯒꯦ"꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ "ꯅꯈꯣꯏꯁꯨ ꯆꯠꯂꯣ, ꯑꯁꯣꯛꯄꯁꯤꯡꯗꯣ ꯍꯤꯗꯥꯛ ꯍꯥꯞꯄꯨ, ꯊꯨꯅ ꯐꯅꯅꯕ"꯫ "ꯐꯒꯅꯤ ꯅꯤꯡꯊꯧ"꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ "ꯏꯄꯥꯒꯤ ꯊꯧꯖꯥꯜ, ꯂꯥꯛꯑꯣ, ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯁꯤ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯁꯦ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯏꯄꯥꯅ ꯏꯆꯥꯕꯨ ꯊꯤꯔꯛꯂꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯕꯨ ꯄꯨꯁꯤꯟꯗꯨꯅ ꯀꯣꯅꯨꯡꯗ ꯆꯪꯈꯤ꯫ ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯖꯥꯜ ꯂꯥꯟꯃꯤ ꯈꯔꯒ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤ ꯁꯥ ꯇꯥꯟꯕ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ "ꯂꯥꯟꯃꯤꯁꯥ, ꯃꯥꯏꯀꯩ 4ꯃꯛ ꯃꯩꯖꯥꯎ ꯊꯥꯎ꯫ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯑꯃꯠꯇ ꯎꯃꯪ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯆꯦꯟꯊꯣꯛꯈꯤꯗꯅꯕ꯫ ꯉꯁꯤ ꯎꯃꯪꯗ ꯂꯩꯔꯤꯕ ꯁꯥ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯐꯥꯔꯗꯕꯅꯤ"꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯧꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯑꯗꯨ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯁꯥꯁꯤꯡꯗꯨ ꯁꯤꯕ ꯎꯔꯒ ꯔꯥꯖꯀꯨꯃꯥꯔꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ "ꯔꯥꯖꯀꯨꯃꯥꯔ, ꯁꯥꯁꯨ ꯐꯅ ꯌꯥꯝꯅ ꯐꯥꯔꯦ, ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ, ꯀꯣꯅꯨꯡꯗ ꯍꯜꯂꯁꯤꯔꯥ"꯫ "ꯐꯔꯦ ꯂꯥꯟꯃꯤꯁꯥ, ꯀꯣꯅꯨꯡꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ꯫ ꯂꯩꯍꯧꯔꯤꯕ ꯁꯥꯁꯤꯡ ꯑꯁꯤꯗꯤ ꯃꯊꯪ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯗ ꯑꯃꯨꯛ ꯍꯥꯠꯂꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫
ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯍꯜꯂꯛꯄ ꯎꯕꯗ "ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ, ꯏꯆꯥ ꯋꯥꯔꯝꯂꯅꯤ, ꯅꯪꯒꯤ ꯀꯥꯗ ꯆꯪꯗꯨꯅꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ." "ꯍꯣꯏ ꯏꯃꯥ ꯃꯍꯥꯔꯥꯅꯤ." "ꯏꯄꯥ ꯅꯤꯡꯊꯧ, ꯉꯁꯤ ꯅꯆꯥꯅ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯁꯥ ꯌꯥꯝꯅ ꯐꯥꯔꯛꯑꯦ. ꯁꯥ ꯊꯣꯡꯕ ꯍꯩꯕ ꯑꯃꯗ ꯁꯥꯁꯤꯡ ꯑꯗꯣ ꯊꯣꯡꯍꯟꯕꯤꯌꯨ ꯏꯄꯥ ꯅꯤꯡꯊꯧ." "ꯍꯣꯏ ꯍꯣꯏ ꯍꯣꯏ ꯏꯄꯥ, ꯁꯥ ꯊꯣꯡꯕ ꯍꯩꯕ ꯃꯤ ꯑꯃꯗꯅꯦ ꯏꯆꯥꯅ ꯆꯥꯅꯅꯕ ꯁꯥꯗꯣ ꯊꯣꯡꯍꯜꯂꯨꯔꯒꯦ. ꯆꯠꯂꯣ ꯆꯠꯂꯣ, ꯄꯣꯊꯥꯔꯨꯔꯣ." ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ "ꯃꯍꯥꯔꯥꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯁꯦ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯕꯒ ꯈꯔꯗꯤ ꯈꯦꯠꯅꯔꯦ. ꯑꯩꯅꯗꯤ ꯃꯥꯕꯨ ꯂꯩꯕꯥꯛ प्रजा ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯅꯤ." "ꯏꯅꯤꯡꯊꯧ, ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯨ. ꯑꯉꯥꯡ ꯑꯣꯏꯕꯒꯤ, ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯒꯤ ꯑꯗꯨꯛ ꯇꯧꯖꯔꯤꯕ ꯍꯥꯏꯕꯗꯨꯅꯤ." "ꯐꯔꯦ ꯃꯍꯥꯔꯥꯅꯤ, ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤ ꯇꯝꯂꯤꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ." ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅ ꯐꯥꯔꯛꯄ ꯁꯥꯁꯤꯡ ꯑꯗꯨ ꯁꯥ ꯊꯣꯡꯕ ꯌꯥꯝꯅ ꯍꯩꯕ ꯄꯨꯖꯥꯔꯤ ꯑꯃꯗ ꯊꯣꯡꯍꯜꯂꯝꯃꯤ꯫ ꯁꯥ ꯊꯣꯡꯕ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯄꯣꯊꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯖꯥꯜ ꯁꯨꯝ ꯆꯥꯎꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯠꯇꯕꯁꯨ ꯍꯦꯜꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯀꯩꯊꯦꯜ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯀꯩꯊꯦꯜ ꯑꯁꯦ ꯏꯄꯥ ꯅꯤꯡꯊꯧꯅ ꯁꯥꯕꯅꯤ, ꯑꯗꯨꯅ ꯀꯩꯊꯦꯜ ꯑꯁꯤꯗ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 2 ꯄꯤꯒꯗꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯉꯁꯤꯗꯒꯤ ꯄꯣꯠꯐꯝ ꯐꯝꯕ ꯌꯥꯔꯣꯏ." ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯤꯕꯅ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗ ꯂꯨꯄꯥ 2 ꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯦ ꯊꯧꯖꯥꯜ ꯍꯥꯏꯅ ꯀꯧꯔꯕꯁꯨ ꯊꯧꯖꯥꯜ ꯑꯃꯠꯇ ꯂꯩꯇꯦ. ꯂꯨꯄꯥ 3 ꯈꯛꯇ ꯇꯣꯡꯕ ꯑꯁꯤꯗ ꯂꯨꯄꯥ 2 ꯑꯃ ꯔꯥꯖꯀꯨꯃꯥꯔꯅ ꯂꯧꯈ꯭ꯔꯕꯅꯤꯅ ꯂꯨꯄꯥ 1 ꯈꯛꯇ ꯉꯥꯏꯍꯧꯔꯦ. ꯍꯣꯔꯦꯟꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯦꯡꯁꯨ ꯂꯩꯍꯧꯗ꯭ꯔꯦ, ꯊꯥꯎ ꯊꯨꯝꯁꯨ ꯑꯃꯠꯇ ꯂꯩꯍꯧꯗꯦ. ꯏꯆꯦ, ꯑꯩꯁꯨꯅꯤ. ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯉꯥ ꯊꯣꯡꯕ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ. ꯉꯁꯤꯗꯤ ꯄꯣꯠꯁꯨ ꯈꯔ ꯁꯤꯠꯂꯤ. ꯉꯥ ꯃꯆꯥ ꯑꯃꯠꯇ ꯂꯩꯕꯤꯈꯤꯒꯦ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯁꯦꯜꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯂꯣꯏꯅ ꯄꯨꯈ꯭ꯔꯦ. ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗꯀꯣ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯦ. ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤꯀꯣ. ꯃꯍꯥꯔꯥꯅꯤꯁꯨ ꯐꯩ. ꯃꯥꯅ ꯐꯠꯇ꯭ꯔꯤꯁꯤꯅ ꯀꯅꯥ ꯂꯧꯗꯅ ꯐꯠꯇ꯭ꯔꯤꯕꯖꯥꯠꯅꯣ?" ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯅ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯗꯒꯤ ꯁꯦꯜ ꯈꯣꯝꯀꯠꯂꯝꯃꯤ꯫ ꯃꯤ ꯈꯔꯗꯤ ꯀꯩꯊꯦꯜ ꯐꯝꯕ ꯇꯣꯛꯅꯔꯦ꯫ ꯅꯣꯡꯃꯗꯤ ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥ ꯑꯃꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯗ ꯁꯦꯜ ꯄꯤꯔꯝꯗꯦ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯣꯠ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕ? ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯗꯤ?" "ꯔꯥꯖꯀꯨꯃꯥꯔ, ꯉꯁꯤꯗꯤ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯄꯣꯠ ꯌꯣꯟꯕꯁꯨ ꯍꯧꯕꯗ ꯉꯥꯏꯔꯤ. ꯄꯣꯠꯁꯤꯡꯁꯦ ꯍꯦꯛ ꯁꯤꯠꯄꯒ ꯔꯥꯖꯀꯨꯃꯥꯔꯒꯤ ꯁꯦꯜꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯖꯒꯦ." "ꯔꯥꯖꯀꯨꯃꯥꯔ ꯑꯩꯒꯤ ꯌꯥꯊꯪꯕꯨ ꯏꯟꯗꯕ? ꯂꯥꯟꯃꯤꯁꯥ, ꯅꯨꯄꯥ ꯑꯁꯤꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯅꯦꯛꯈꯥꯏꯗꯨꯅ ꯃꯥꯡꯍꯜꯂꯨ." ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯄꯣꯠꯁꯤꯡ ꯑꯗꯨ ꯅꯦꯛꯈꯥꯏꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯅꯦꯛꯈꯥꯏꯗꯨꯅ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯒꯨꯝ ꯀꯜꯂꯕ ꯔꯥꯖꯀꯨꯃꯥꯔꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯔꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯀꯩꯊꯦꯜꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯦ ꯑꯩꯈꯣꯏꯕꯨ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯂꯩꯔꯁꯤ ꯍꯥꯏꯕ꯭ꯔꯥ? ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯑꯩꯈꯣꯏ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯔꯝꯗ ꯋꯥꯀꯠꯂꯨꯔꯁꯦ." ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯃꯤ ꯈꯔ ꯑꯃꯗꯤ ꯌꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯤꯕ ꯃꯤ ꯈꯔꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯈꯔ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯀꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ, "ꯅꯈꯣꯏꯅ ꯑꯩꯒ ꯎꯅꯕ ꯄꯥꯝꯂꯤꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯌꯨ." "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯌꯣꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯄꯨꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣꯡ ꯃꯈꯩ ꯃꯥꯅ ꯂꯣꯏꯅ ꯂꯧꯗꯨꯅ ꯂꯩꯔꯦ꯫ ꯅꯅꯥꯏ ꯑꯩꯈꯣꯏ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯦ." ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯅ, "ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯅ ꯁꯦꯟꯗꯣꯡ ꯃꯈꯩ ꯂꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ? ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯑꯆꯨꯝꯕꯅꯤꯀꯣ?"
ꯑꯆꯨꯝꯕꯅꯤ ꯅꯤꯡꯊꯧ ꯅꯤꯡꯊꯧ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯍꯧꯖꯤꯛꯃꯛ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯆꯨ ꯆꯠꯂꯨ ꯐꯒꯅꯤ ꯅꯤꯡꯊꯧ ꯂꯥꯟꯃꯤ ꯈꯔ ꯆꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯧꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯁꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯃꯄꯥꯟ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯏꯄꯥꯒꯤ ꯊꯧꯖꯥꯜ ꯅꯪꯅ ꯄꯣꯠ ꯌꯣꯟꯕꯁꯤꯡꯗꯒꯤ ꯁꯦꯜ ꯂꯧꯏ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯔꯥ ꯔꯥꯖꯀꯨꯃꯥꯔ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯥꯅ ꯂꯧꯕ ꯑꯗꯨ ꯈꯪꯂꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ ꯃꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯁꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯕ ꯔꯥꯖꯀꯨꯃꯥꯔꯁꯨ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯂꯣꯠꯄ ꯌꯥꯗꯕ ꯋꯥꯐꯝ ꯑꯣꯏꯕꯅ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯝꯃꯤ ꯑꯆꯨꯝꯕꯅꯤ ꯏꯄꯥ ꯅꯤꯡꯊꯧ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯗꯒꯤ ꯁꯦꯜ ꯈꯣꯝꯀꯠꯂꯤꯕꯅꯣ ꯏꯄꯥ ꯅꯤꯡꯊꯧ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯀꯩꯊꯦꯜ ꯑꯁꯦ ꯏꯄꯥ ꯅꯤꯡꯊꯧꯅ ꯁꯥꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯣꯠ ꯌꯣꯟꯗꯨꯅ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯂꯧꯐꯝ ꯊꯣꯛꯏ ꯃꯔꯝꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯀꯩꯊꯦꯜ ꯑꯁꯤ ꯁꯥꯕꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯆꯪꯈꯤ ꯀꯩꯊꯦꯜ ꯑꯁꯤꯗꯤ ꯅꯤꯡꯊꯧ ꯑꯩꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯗꯨꯅ ꯁꯥꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜ ꯑꯗꯣ ꯃꯣꯏꯒꯤ ꯑꯣꯏꯔꯕꯅꯤ ꯃꯇꯨꯡꯗ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯁꯦꯜ ꯂꯧꯕ ꯌꯥꯔꯔꯣꯏ ꯂꯧꯔꯝꯕ ꯊꯣꯛꯂꯕꯗꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯏꯟꯗꯕꯒꯤ ꯑꯍꯛꯄꯗꯗꯤ ꯐꯪꯒꯅꯤ ꯈꯪꯉꯨ ꯔꯥꯖꯀꯨꯃꯥꯔꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯦꯜꯂꯗꯨꯅ ꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯊꯥꯒꯠꯅꯔꯝꯃꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯗꯨ ꯁꯥꯎꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯑꯩꯒꯤ ꯃꯔꯝꯗ ꯏꯄꯥ ꯅꯤꯡꯊꯧꯗ ꯋꯥꯀꯠꯄ ꯂꯥꯛꯂꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯌꯨꯝꯗꯣ ꯃꯩ ꯊꯥꯒꯗꯕꯅꯤ ꯑꯗꯨꯒ ꯊꯕꯛ ꯑꯁꯦ ꯏꯄꯥ ꯅꯤꯡꯊꯧ ꯈꯪꯍꯟꯕ ꯌꯥꯗꯦ ꯑꯗꯨꯒ ꯊꯕꯛ ꯑꯁꯤ ꯃꯤ ꯈꯪꯗꯅꯕ ꯑꯍꯤꯡꯗ ꯇꯧꯒꯗꯕꯅꯤ ꯁꯦ ꯁꯅꯥ ꯈꯧꯖꯥꯎ ꯑꯁꯤ ꯂꯧꯁꯤꯜꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯁꯅꯥꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯈꯣꯏꯁꯨ ꯔꯥꯖꯀꯨꯃꯥꯔꯅ ꯃꯈꯣꯏꯗ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝ ꯈꯔ ꯃꯩ ꯆꯥꯛꯂꯝꯃꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯅ ꯌꯨꯝ ꯃꯩ ꯊꯥꯔꯝꯕꯒꯤ パꯎ ꯑꯁꯤ ꯅꯤꯡꯊꯧꯅꯁꯨ ꯇꯥꯔꯝꯃꯤ ꯅꯤꯡꯊꯧꯁꯨ ꯈꯪꯏ ꯃꯥꯒꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯅ ꯇꯧꯕ ꯊꯕꯛꯅꯤ ꯍꯥꯏꯕ ꯅꯤꯡꯊꯧꯗꯨ ꯃꯊꯥ ꯁꯥꯅ ꯃꯍꯥꯔꯥꯅꯤꯗ ꯌꯦꯡꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤ ꯀꯔꯝ ꯇꯧꯒꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯁꯛꯄꯗꯤ ꯂꯧꯗꯦ ꯃꯥꯅ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯂꯩꯔꯦ ꯀꯔꯝ ꯇꯧꯁꯤꯒꯦ ꯃꯍꯥꯔꯥꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯅꯨꯕꯤꯁꯨ ꯀꯔꯝ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯁꯣꯏꯕꯅꯤ ꯑꯐꯕ ꯊꯕꯛ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯊꯕꯛ ꯑꯣꯏꯒꯦꯔꯥ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯔꯨꯕ ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯤ ꯏꯅꯤꯡꯊꯧ ꯃꯇꯝ ꯈꯔꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯍꯥꯏꯔꯁꯤ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯁꯨ ꯌꯥꯔꯝꯃꯤ ꯅꯤꯡꯊꯧꯅ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯗ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯅꯅꯕ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯈꯔꯗꯤ ꯔꯥꯖꯀꯨꯃꯥꯔ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯤꯗ ꯂꯩꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯕꯗ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯉꯁꯤꯗꯤ ꯏꯄꯥ ꯅꯤꯡꯊꯧ ꯈꯪꯍꯟꯗꯅ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯥ ꯇꯥꯜꯂꯨꯔꯒꯦ ꯑꯁꯤ ꯈꯟꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯊꯣꯛꯂꯛꯇꯨꯅ ꯎꯃꯪꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯖꯤ ꯑꯃ ꯂꯩꯕꯗꯨ ꯔꯥꯖꯀꯨꯃꯥꯔꯅ ꯎꯔꯝꯃꯤ ꯁꯖꯤ ꯑꯗꯨꯕꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯍꯔꯥꯎꯅ ꯇꯦꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯖꯤ ꯑꯗꯨꯗ ꯀꯥꯞꯂꯝꯃꯤ ꯁꯖꯤ ꯑꯗꯨ ꯇꯦꯟ ꯑꯗꯨꯅ ꯄꯥꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯁꯖꯤ ꯑꯗꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯅ ꯍꯦ ꯐꯠꯇ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔ ꯅꯪꯅ ꯑꯩꯒꯤ ꯏꯁꯥꯗ ꯇꯦꯟꯅ ꯊꯥꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯁꯥꯞ ꯇꯧꯒꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯄꯥꯈꯠꯅ ꯅꯠꯇꯦ ꯂꯥꯏꯅꯤꯡꯕ ꯑꯩꯉꯣꯟꯗ ꯁꯥꯞ ꯇꯧꯕꯤꯒꯅꯨ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯁꯖꯤ ꯑꯃꯅꯤ ꯈꯟꯗꯨꯅ ꯑꯩꯒꯤ ꯇꯦꯟ ꯑꯁꯤꯅ ꯀꯥꯞꯈꯤꯕꯅꯤ ꯅꯈꯣꯏꯅ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯎꯃꯪꯗ ꯂꯩꯖꯕ ꯁꯥ ꯎꯆꯦꯛꯄꯨ ꯍꯥꯠꯇꯨꯅ ꯆꯥꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯪꯁꯨ ꯑꯩꯅ ꯁꯥꯞ ꯇꯧꯔꯤ ꯅꯪꯁꯨ ꯌꯣꯡ ꯑꯣꯟꯗꯨꯅ ꯁꯥ ꯎꯆꯦꯛꯁꯤꯡꯅ ꯀꯌꯥꯗ ꯋꯥꯅ ꯂꯦꯟꯕꯒꯦ ꯍꯥꯏꯕꯗꯣ ꯌꯣꯡ ꯑꯣꯜꯂꯕ ꯃꯇꯝ ꯑꯗꯨꯗ ꯈꯪꯉꯨ ꯐꯠꯇ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯤ ꯑꯃꯨꯛ ꯑꯣꯟꯕ ꯑꯣꯏꯌꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯊꯋꯥꯏ ꯊꯥꯔꯝꯃꯤ ꯈꯪꯍꯧꯗꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯌꯣꯡ ꯑꯣꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯅꯤꯡꯊꯧꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯁꯨ ꯃꯆꯥ ꯑꯩꯕꯨ ꯃꯁꯛ ꯈꯪꯂꯔꯣꯏ
ꯑꯗꯨꯅ ꯑꯩ ꯀꯣꯅꯨꯡꯗ ꯍꯜꯂꯔꯣꯏ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯤ ꯑꯃ ꯊꯤꯔꯨꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯌꯣꯡ ꯑꯣꯜꯂꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯕꯥꯛ ꯑꯃ ꯌꯧꯔꯛꯂꯝꯃꯤ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ ꯔꯥꯖꯀꯨꯃꯥꯔꯅ ꯈꯜꯂꯤ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯆꯥꯒꯅꯤ ꯑꯁꯤ ꯈꯟꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯈꯣꯡ ꯑꯃꯗ ꯆꯥꯛꯌꯣꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯌꯣꯡ ꯑꯗꯨꯅ ꯎꯔꯝꯃꯤ ꯆꯥꯛꯌꯣꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯗꯨꯅ ꯆꯥꯛꯌꯣꯝ ꯑꯗꯨ ꯐꯥꯛꯇꯨꯅ ꯆꯥꯒꯦ ꯇꯧꯕꯒ ꯂꯤꯆꯩ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯅ ꯑꯩꯒꯤ ꯆꯥꯛꯌꯣꯝꯕꯨ ꯌꯣꯡ ꯅꯪꯅ ꯆꯥꯅꯅꯕꯁꯨ ꯍꯣꯠꯅꯖꯕ ꯁꯥꯏ ꯌꯣꯡꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯗꯨꯅ ꯌꯣꯡ ꯑꯗꯨꯗ ꯀꯜꯂꯝꯃꯤ ꯌꯣꯡ ꯑꯗꯨꯁꯨ ꯆꯦꯜꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯆꯩ ꯑꯗꯨꯅ ꯇꯥꯟꯅꯗꯨꯅ ꯌꯣꯡ ꯑꯗꯨꯗ ꯀꯜꯂꯝꯃꯤ ꯌꯣꯡ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯎꯃꯪ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤ ꯌꯣꯡ ꯑꯗꯨ ꯎ ꯑꯃꯗ ꯇꯣꯡꯗꯨꯅ ꯋꯥꯕꯒꯤ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯝꯃꯤ ꯑꯩꯈꯣꯏꯅ ꯁꯥ ꯎꯆꯦꯛꯁꯤꯡꯕꯨ ꯐꯥꯗꯨꯅ ꯆꯥꯔꯤꯕꯁꯦ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦꯀꯣ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯉꯁꯤ ꯑꯩꯅ ꯌꯣꯡ ꯑꯣꯟꯗꯨꯅ ꯋꯥꯅ ꯂꯩꯔꯤꯕꯁꯦ ꯑꯩꯅ ꯑꯩꯒꯤ ꯂꯩꯕꯥꯛ प्रꯖꯥ ꯃꯤꯌꯥꯝꯕꯨ ꯋꯥꯍꯜꯂꯨꯕꯒꯤ ꯄꯥꯞꯅꯅꯤꯀꯣ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯆꯥꯅ ꯊꯛꯅꯅꯕ ꯃꯌꯥꯝ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯌꯣꯡ ꯑꯗꯨꯅ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯌꯣꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯥꯝꯕ ꯐꯥꯎꯔꯝꯃꯤ ꯃꯥꯒꯤ ꯃꯁꯛꯁꯤ ꯀꯌꯥꯗ ꯏꯪꯅ ꯐꯖꯔꯤꯕꯅꯣ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯍꯜꯂꯝꯒꯗꯕꯅꯤ ꯌꯣꯡ ꯑꯗꯨꯅ ꯇꯣꯡꯂꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯆꯥꯅ ꯊꯛꯅꯅꯕ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡ ꯑꯗꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯅꯝꯗꯨꯅ ꯆꯠꯈꯤ ꯔꯥꯖꯀꯨꯃꯥꯔ ꯌꯣꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯔꯤꯕ ꯅꯨꯄꯤꯅꯣ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡꯅ ꯆꯥꯅꯅꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯁꯦ ꯎꯃꯪꯗ ꯊꯝꯕ ꯂꯥꯛꯂꯤꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯒ ꯀꯌꯥꯗ ꯅꯨꯡꯁꯤ ꯍꯩꯇ꯭ꯔꯤꯕ ꯌꯣꯡ ꯑꯗꯨ ꯎꯖꯥꯎ ꯑꯗꯨꯗꯒꯤ ꯆꯣꯡꯊꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯊꯅꯝꯂꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯎꯖꯥꯎ ꯑꯗꯨꯗ ꯑꯃꯨꯛ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯌꯣꯡꯅ ꯈꯪꯗꯕꯒꯤꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩ ꯃꯥꯒꯤ ꯆꯥꯅꯅꯕ ꯊꯤꯜꯂꯛꯄꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯑꯆꯥ ꯑꯊꯛ ꯊꯤꯜꯂꯛꯍꯧꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯥꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯈꯪꯗꯕꯅ ꯌꯣꯡꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯆꯥꯕꯅꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯊꯣꯔꯛꯏ ꯃꯥꯒꯤ ꯑꯆꯥ ꯑꯊꯛ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯩꯒꯤ ꯆꯥꯅꯅꯕ ꯑꯆꯥ ꯑꯊꯛꯁꯨ ꯊꯅꯝꯗ꯭ꯔꯕꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯑꯩꯅ ꯆꯥꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈꯤ ꯌꯣꯡꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯆꯥꯔꯨꯔꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯦ ꯅꯨꯄꯤ ꯑꯗꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯆꯥꯕꯤꯈꯤꯕ ꯇꯥꯔꯦ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯇꯨꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤ ꯌꯣꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯁꯨꯔꯨꯡ ꯃꯅꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯒꯤ ꯑꯆꯥ ꯑꯊꯛ ꯊꯅꯝꯗ꯭ꯔꯤꯕꯅꯣ ꯍꯤꯡꯆꯥꯕꯤ ꯑꯩꯗꯤ ꯅꯪꯒꯤ ꯆꯥꯅꯅꯕ ꯑꯆꯥ ꯑꯊꯛ ꯊꯝꯂꯝꯂꯕꯅꯤ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕꯗꯣ ꯍꯤꯡꯆꯥꯕꯤ ꯑꯩꯉꯣꯟꯗ ꯉꯥꯡꯂꯛꯀꯅꯨ ꯌꯣꯡ ꯑꯗꯨꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯅꯥꯛꯇ ꯇꯥꯕ ꯎꯇꯨꯞ ꯑꯃꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯀꯜꯂꯝꯃꯤ ꯍꯤꯡꯆꯥꯕꯤꯗꯨ ꯋꯥꯟꯊꯔꯝꯃꯤ ꯑꯗꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯋꯥꯟꯊꯗꯨꯅ ꯂꯩꯕꯗ ꯔꯥꯖꯀꯨꯃꯥꯔ ꯌꯣꯡꯅꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯌꯣꯡ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯁꯀꯦꯟꯕꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯅꯪꯕꯨ ꯐꯥꯔꯤꯕꯅꯣ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯅꯤ ꯅꯨꯡꯇꯤꯒꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯑꯆꯥ ꯑꯊꯛ ꯄꯤꯒꯗꯕꯅꯤ ꯅꯣꯡꯃ ꯄꯤꯍꯧꯗꯕꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯩꯕꯨ ꯆꯥꯈꯤꯒꯅꯤ ꯀꯔꯤ ꯃꯔꯝꯒꯤ ꯅꯪꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯑꯆꯥ ꯑꯊꯛ ꯊꯤꯜꯂꯤꯕꯅꯣ ꯑꯩꯒꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯑꯩꯕꯨ ꯃꯤꯔꯣꯜꯂꯤꯉꯩ ꯍꯤꯡꯆꯥꯕꯤꯒꯤ ꯍꯩꯀꯣꯜꯗꯒꯤ ꯍꯩ ꯍꯦꯛꯇꯨꯅ ꯆꯥꯔꯨꯏ ꯍꯥꯏ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯏꯃꯥꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯃꯥꯅ ꯆꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏ ꯑꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯍꯥꯏꯖꯃꯟꯕꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯍꯥꯛꯅ ꯄꯣꯛꯀꯗꯧꯔꯤꯕ ꯅꯆꯥ ꯑꯗꯨꯅ ꯑꯩꯒꯤ ꯆꯥꯅꯅꯕ ꯑꯍꯥꯎ ꯑꯊꯨꯝ ꯀꯌꯥ ꯑꯩꯒꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯄꯨꯔꯛꯇꯨꯅ ꯊꯝꯍꯜꯂꯝꯒꯗꯕꯅꯤ
ꯑꯍꯥꯎ ꯑꯊꯨꯝ ꯊꯅꯝꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯆꯥꯒꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯏꯄꯥ ꯅꯤꯡꯊꯧꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯅꯁꯨ ꯌꯥꯈꯤ꯫ ꯑꯗꯣ ꯅꯍꯥꯛꯁꯦ ꯑꯩꯅ ꯈꯟꯕꯗ ꯏꯆꯝ ꯆꯝꯕ ꯌꯣꯡ ꯃꯥꯟꯗꯦ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯔꯥꯖꯀꯨꯃꯥꯔ ꯌꯣꯡ ꯑꯗꯨꯅ ꯊꯥꯖꯗ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯒ ꯊꯥꯖꯒꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯍꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯆꯦꯛ ꯑꯃ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯎꯆꯦꯛ ꯑꯗꯨꯅ "ꯅꯈꯣꯏ ꯑꯅꯤꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯀꯩꯗꯧꯅꯨꯡꯗꯁꯨ ꯉꯝꯂꯣꯏ꯫ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯍꯥꯡꯒꯅꯤ? ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯊꯣꯡꯁꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯁꯦꯝꯕ ꯊꯣꯡꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯍꯥꯛꯇꯅ ꯍꯥꯡꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯁꯤꯔꯕꯅꯤꯅ ꯑꯩꯈꯣꯏ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯕ꯭ꯔꯥ?" "ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯁꯤꯗ꯭ꯔꯤ꯫ ꯅꯍꯥꯛꯅ ꯎꯇꯨꯞꯅ ꯊꯣꯝꯕ ꯑꯗꯨꯗ ꯋꯥꯟꯊꯕꯅꯤ." "ꯍꯥ ꯎꯆꯦꯛ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ?" "ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯎꯆꯦꯛ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯁꯤꯡꯕꯨ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯒꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯀꯜꯂꯕ ꯃꯍꯩꯅ ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯤ." "ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯁꯤꯒꯅꯤ?" "ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯨꯔꯇꯤ ꯑꯃ ꯂꯩꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯊꯋꯥꯏꯗꯣ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕꯅꯤ꯫ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯊꯨꯒꯥꯏꯕ ꯉꯝꯂꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯁꯦ ꯁꯣꯏꯗꯅ ꯁꯤꯒꯅꯤ." "ꯑꯗꯨꯗꯤ ꯎꯆꯦꯛ, ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯕꯨ ꯄꯨꯔꯣ." ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯗꯨꯅ ꯌꯣꯡꯒ ꯊꯥꯖꯒꯕꯨ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ "ꯃꯁꯤꯗꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯨꯔꯇꯤ ꯑꯁꯤꯕꯨ ꯊꯨꯒꯥꯏꯒꯅꯤ?" ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯀꯟꯅ ꯅꯣꯛꯂꯗꯨꯅ "ꯑꯩꯕꯨ ꯍꯥꯠꯅꯅꯕꯁꯨ ꯍꯣꯠꯅꯖꯕ ꯁꯥꯏ꯫ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯆꯥꯔꯒ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯂꯒꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯪꯕꯨ ꯍꯥꯟꯅ ꯆꯥꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯆꯩꯁꯨ ꯑꯗꯨ ꯌꯣꯡ ꯑꯗꯨꯅ ꯃꯨꯟꯗꯨꯅ ꯃꯨꯔꯇꯤ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯔꯝꯃꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯆꯩꯁꯨ ꯑꯗꯨꯗꯒꯤ ꯃꯉꯥꯜ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯨꯔꯇꯤ ꯑꯗꯨꯗ ꯌꯩꯔꯝꯃꯤ꯫ ꯃꯨꯔꯇꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯅꯤꯡꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯑꯗꯨ ꯃꯩꯅ ꯆꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯩꯁꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯂꯒ ꯎꯠ ꯑꯣꯟꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯁꯤꯔꯕꯅꯤꯅ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯎꯆꯦꯛꯅ ꯌꯣꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ "ꯌꯣꯡ, ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯆꯥꯁꯤꯡꯒꯤ ꯂꯃꯟ ꯈꯨꯝꯕ ꯉꯝꯖꯔꯦ꯫ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯂꯕꯗꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯎ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯅ ꯌꯣꯡ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ "ꯌꯣꯡ, ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ, ꯅꯤꯡꯊꯧ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ." "ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯤꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯑꯣꯏꯅ ꯄꯤꯕꯤꯌꯨ." ꯌꯣꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯣ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ꯫ "ꯐꯔꯦ, ꯅꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯄꯤꯔꯒꯦ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯑꯩꯅ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯕ ꯇꯥꯔꯦ." "ꯀꯔꯤ ꯆꯥꯡꯌꯦꯡꯅꯣ? ꯍꯥꯏꯕꯤꯌꯨ ꯏꯅꯤꯡꯊꯧ." "ꯅꯤꯡꯊꯤ ꯄꯥꯠ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤꯗ ꯃꯆꯨ ꯑꯍꯨꯝꯒꯤ ꯊꯝꯕꯥꯜ ꯑꯃ ꯁꯥꯠꯄꯅꯤ꯫ ꯃꯗꯨ ꯅꯪꯅ ꯍꯦꯛꯇꯨꯅ ꯄꯨꯔꯛꯂꯕꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯊꯥꯖꯒꯅꯤ꯫ ꯄꯥꯠ ꯑꯗꯨꯗ ꯂꯥꯏꯔꯦꯟ ꯀꯌా ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯅꯪꯅ ꯍꯦꯛꯀꯗꯧꯔꯤꯕ ꯊꯝꯕꯥꯜ ꯑꯗꯣ ꯑꯆꯝꯕ ꯊꯝꯕꯥꯜ ꯅꯠꯇꯦ, ꯑꯁꯤꯕ ꯃꯤ ꯐꯥꯎꯕ ꯍꯤꯡꯍꯟꯕ ꯉꯝꯕ ꯊꯝꯕꯥꯜꯅꯤ." "ꯏꯄꯥ ꯅꯤꯡꯊꯧ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯌꯣꯡ ꯑꯁꯤꯅ ꯍꯦꯛꯀꯅꯤ? ꯌꯣꯡ ꯑꯁꯤꯅ ꯆꯠꯄ ꯊꯣꯛꯂꯕꯁꯨ ꯌꯣꯡ ꯑꯁꯦ ꯁꯣꯏꯗꯅ ꯂꯥꯏꯔꯦꯟꯁꯤꯡ ꯑꯗꯨꯅ ꯌꯣꯠꯈ꯭ꯔꯒꯅꯤ." "ꯏꯅꯤꯡꯊꯧ, ꯔꯥꯖꯀꯨꯃꯥꯔꯤꯒꯤꯗꯃꯛ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯆꯔꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯌꯣꯡ ꯑꯗꯨ ꯅꯤꯡꯊꯤ ꯄꯥꯠ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯣꯡꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯝꯃꯤ, "ꯑꯩꯅ ꯊꯝꯕꯥꯜ ꯑꯁꯦ ꯍꯦꯛꯄ ꯆꯠꯄꯗ ꯂꯥꯏꯔꯦꯜꯁꯤꯡ ꯑꯁꯤꯅ ꯌꯣꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯕ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯎꯕ ꯐꯪꯂꯔꯣꯏꯀꯣ." ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯂꯤꯉꯩ ꯁꯨꯔꯨꯡꯗ ꯊꯦꯡꯅꯈꯤꯕ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯌꯣꯡ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯂꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯅꯣ?" ꯌꯣꯡ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯎꯆꯦꯛ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫
ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ꯫ ꯂꯥꯏꯔꯦꯜꯁꯤꯡ ꯑꯗꯨꯅ ꯇꯨꯝꯈꯤꯅꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯒꯦ꯫ ꯃꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯕꯗꯤ ꯂꯥꯏꯔꯦꯟꯁꯤꯡꯗꯣ ꯇꯨꯝꯈ꯭ꯔꯒꯅꯤ꯫ ꯂꯥꯏꯔꯦꯟꯁꯤꯡ ꯑꯗꯨꯅ ꯇꯨꯝꯂꯤꯉꯩ ꯃꯆꯨ ꯑꯍꯨꯝꯒꯤ ꯊꯝꯕꯥꯜ ꯍꯦꯛꯍꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯄ ꯆꯠꯄꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯌꯥꯗꯦ꯫ ꯅꯪꯅ ꯋꯥ ꯍꯦꯛ ꯉꯥꯡꯂꯨꯕꯗ ꯂꯥꯏꯔꯦꯟꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯧꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯌꯣꯡ ꯑꯗꯨꯅ ꯂꯥꯏꯔꯦꯟ ꯇꯨꯝꯅꯅꯕ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯈꯪꯂꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯌꯣꯡ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯤꯄꯥꯠꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯋꯥ ꯉꯥꯡꯗꯕꯤꯗ ꯃꯆꯨ ꯑꯍꯨꯝꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯗꯒꯤ ꯀꯥꯔꯛꯏ꯫ ꯌꯣꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯣꯡꯅ ꯃꯆꯨ ꯑꯍꯨꯝꯒꯤ ꯊꯝꯕꯥꯜ ꯄꯨꯔꯛꯂꯦ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯊꯥꯖꯁꯨ ꯃꯅꯥꯏꯅꯨꯕꯤ ꯈꯔꯒ ꯊꯣꯛꯂꯛꯏ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯕ ꯃꯆꯨ ꯑꯍꯨꯝꯒꯤ ꯊꯝꯕꯥꯜ ꯑꯗꯣ ꯁꯤꯗ ꯂꯩꯖꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯣꯡ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯃꯆꯨ ꯑꯍꯨꯝꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯊꯥꯖꯗꯤ ꯌꯣꯡꯅ ꯃꯥꯒꯤꯗꯃꯛ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯌꯣꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯕꯨ ꯅꯪꯉꯣꯟꯗ ꯄꯤꯔꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯣꯡꯒ ꯊꯥꯖꯒꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯌꯣꯡꯒ ꯊꯥꯖꯒ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯊꯥꯖꯅ ꯌꯣꯡꯒꯤ ꯃꯉꯛ ꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯦꯛ ꯍꯨꯛꯄꯒ ꯌꯣꯡ ꯑꯗꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯊꯥꯖꯕꯨ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯄꯨꯔꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯃꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯍꯜꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯖꯥꯜ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫